आकाशवाणी इम्फाल निंगथौखोंजम सुनीना पाउ पाजरी अहानबदा मरुइबा पाउ मणिपुर दंगरांग मियोय मंगा नौना सिखिबगा लोइनना कोविड-19 ना सिबा मिगी मसिंग सनी 95 सुरे लेबाग असि नंगसी संविधान चनखिबा नुमित पालन तौरी अमसुंग कोविड-19 गा मरी लेनना डिसेंबर अमदगी 38 फाउबा चनगदबा अनौबा गाइडलाइन केंद्रना थोकरे लेबाग असिना मालेमगी लाइचेट ओइरिबा कोविड-19 गी मायुक्ता पुन्ना अमतो ओइना लांथेंगनरी लमदमसिगी मियामना सखंगनरबा मियोय कयानसु लानफम असिदा माय पांगनबगी दमक आकाशवाणी इम्फालगी इपावगी खुथांगदा मिपुम खुदिमकना अराइबा थवोंग अहुम फेस मास्क उपा अमगा फुटरुक लामना लेनबा माय मिट अमदी खुचा तोइना हमदोक्तोना तरुतनाना थमनबा अपील तौरी मणिपुर की सकनाइरबा सैसकपा अमसुंग फिल्म एक्टर दिनेश शर्मा मियामदा कोविड-19 दगी ngaktoknaba अपील तौरदुना हाय मयामबु दिनेश शर्मा खुरमजरी किबिगनु पाखतपिगनु चिंगनबिगनु अखोय पुना भाब तामिनरगा चेक्सिनमिनसी मियोयबगी पुनसिदा हंदंग अहानबा नते लैना लाइचत कयाना लंदादुना लाखिबा मसिंग कयारंगनि मियोयबा जाति ngasisu मालेम असिदा लेंगदना मुत्तना लेरी कोविड किदमक्तसु वैक्सीन पुथोकनबगिदमक्ता मरी लेनबा अथॉरिटी सिंग होनरी मरोयना गवर्नमेंट पीरिबा गाइडलाइन सिंग असि ngakna चटमिनसी अहानबदा मियाम तिनबा मफमदा नत्रगना सखंगदबा मीगा थेंगनबा लोइनबा मतमदा यारिबा मखै सोशल डिस्टेंसिंग हाइबदी अरापा थंबीबा अनिसुबदा लंबी लमहांगदा मफम अमदा हेक्ता लोकतिन सितोक पीबना चिंगबा असि तौबिदबा तंगाई फदना हक्ति खनबा लोक खुबा तारगसु फी नत्रगा रुमालगुंबा अमा सिजनबीरगा मतांग असिदा फेस मास्क उपिरगदी करिसु चिंगनिनगाई लेत्रे लोइनना अहुम सुबदा चथुबा तारगदी हंजिलकपा मतम चारमदाई थामदाईगी मतम खुदसा सेंगना सापोना चिंगबा सिजनबीदुना यामना सेंगना हमदोकपीबा हाइबदी इसा लू नाना लेबीबा असि खक्तनी हौजिक मपुंग ओइबा पाउ मणिपुर दंगरांग मियोय मंगा नौना सिखिबगा लोइनना कोविड-19 ना सिबा मिगी मसिंग 95 सुरे ngarang nauna mioi chama marfudra humdoi leina asna naba thengnabga loinana apunba positive case masing lising kunmari chama kuntra humdoi shure wangjing tentha bidhan sabha kendra gi mafam anida ngarang pangthokiba covid-19 gi targeting testing da punna mioi sama taruk test tokbada mioi taret positive oiki maraga sida manipur da hojik oiriba covid-19 gi phibam jingsinaba lakiba kendra gi team aduna ngarang ngamkhai sahar more primary health center da Tengnopal jila gi CMO, DSO amasung MO singa unaduna saraduda amadi Tengnopal jila da oiriba COVID-19 gi phibam gi matang da khanaki mihut kangbu aduna ngasi Imphal gi RIMS Zenims amasung rajya gi health services ki director na luchingba state health team ga unagani hairi transport travel affairs and hills amasung GAD mantri bungjagin baltiana ngarang Churachandpur gi Mizoram taba national highway 102B gi lambi pangthok liba dugi phibam haktheng na chatuna yengsinkre kilometer chamu humpunithoi sangba lambi asi national highways and infrastructure and corporation na double lane oina semgatpani lambi asi mari leinaba authority singa tanaraga tongan ba routine sizinaduna asamba lambi onthokna ba honaribani masina hana leiramba lambi dagi kilometer kun cancel hangani haire lambi paktopgi thabagadu yengsilaba tungda paumi singda wangangbada sri baltena hai Maki Bidhan Sabha Kendrabu hena fagadhanaba mahangna honari masigidamak tongan infrastructure sengutpagi thabak paikhatli masigi sorogam oina lambi thongi phibam fagadhanba amasung thangnaba apaba ising phanganbagi wafam yauri rajya public works department na semgaliba khajangdagi dailo yobo lambi gi phibam su mantri na ngarang yengsinki maki khongsadatuda jila adugi deputy commissioner Pawan Yadav amasung ADC loinaki Thaubal Police Commando amasung Nongpok Sengmai Police ki apunba kangbu na ngarang numidang wairam Zila asigi Nongpok Sengmai sikhong kunaw da thibo humbagi thabak sathabada churut cartoon box kayamarum miyoy anidagi phagatle phagalaba polam singa duga loina na miyoy singa du palel da leiba customs preventive force da makata na thabak laukhanna bagi damak sina khargani hairi tabiriba pawasi Akashwani Imphal dagini leibaga sinangasi sangvidhan chanakiba numit palan tauri English ama chamapan yangkhai January 16 ta Bharat Sangvidhan chanaba hauki Social Justice amasung Empowerment Mantraloyna English ngani tara mangada laukiba warip amagi matungina November 16 pu Bharat Sangvidhan gi numit haina palan tawnaba lepkibani palan thawramasi pangthokpagi maruiba pandamdi
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯁꯪꯕꯤꯙꯥꯟꯒꯤ ꯃꯔꯨꯑꯣꯏꯕꯗꯨ ꯈꯪꯍꯟꯕꯅꯤ ꯁꯪꯕꯤꯙꯥꯟ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯥꯏꯟ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯗ శ్రద్ధాంꯖలి ꯀꯠꯄꯒ ꯂꯣꯏꯅꯅ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ 68 ꯁꯨꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯃꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯐꯤल्म ꯃꯔꯤ ꯎꯠꯀꯅꯤ ꯐꯤल्मꯁꯤꯡ ꯑꯗꯨ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯕꯨ ꯁꯦꯝꯈꯤꯕ ꯑꯃꯁꯨꯡ ꯆꯠꯅꯍꯟꯈꯤꯕ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯅ COVID-19 ꯊꯦꯡꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯟꯕ ꯉꯝꯂꯦ ꯅꯨꯃꯤꯠ 19ꯅꯤ ꯊꯪꯅ ꯑꯅꯧꯕ ꯀꯦꯁ ꯂꯥꯛꯈꯤꯕꯒꯤ ꯆꯥꯡ 50,000 ꯌꯧꯍꯟꯗꯕ ꯉꯝꯂꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯗ COVID-19ꯒꯤ ꯑꯅꯧꯕ ꯀꯦꯁ 94 ꯈꯛꯇꯃꯛ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ 59,000ꯅ ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯍꯟꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯕ ꯐꯈꯤꯕ ꯃꯁꯤꯡ 63,092 ꯍꯦꯟꯈ꯭ꯔꯦ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ ꯆꯥꯗ 68.82 ꯌꯧꯔꯦ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯗꯒꯤ ꯁꯔꯨꯛ 10 ꯍꯦꯜꯂꯦ ꯑꯦꯛꯇꯤꯚ ꯀꯦꯁꯀꯤ ꯆꯥꯡꯁꯨ ꯆꯥꯗ 5ꯒꯤ ꯆꯥꯡꯗ ꯍꯟꯊꯔꯦ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯁꯔꯀꯥꯔꯅ ꯔꯥꯖ꯭ꯌ ꯑꯗꯨꯗꯒꯤ ꯗꯦꯜꯂꯤ ꯒꯨꯖꯔꯥꯠ ꯔꯥꯖꯁꯊꯥꯟ ꯑꯃꯁꯨꯡ ꯒꯋꯥꯗ ꯆꯠꯄ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯑꯅꯧꯕ SOPꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯅꯕ ꯍꯧꯔꯦ ꯑꯅꯧꯕ SOPꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯇꯣꯉꯥꯟꯕ ꯆꯦꯛ ꯄꯣꯁꯠꯁꯤꯡ ꯑꯃꯁꯨꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯆꯠꯊꯕ ꯍꯧꯔꯦ ꯇꯣꯉꯥꯟꯕ ꯔꯥꯖ꯭य 3 ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯨ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯅꯕ ꯑꯈꯟꯅꯕ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯅꯥꯁꯤꯛꯇ ꯍꯥꯡꯗꯣꯛꯂꯦ ꯃꯁꯤ ꯄꯨꯡ 24 ꯃꯊꯧ ꯇꯧꯒꯅꯤ ꯍꯥꯏꯔꯤ COVID-19ꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯦꯝꯕꯔ 1ꯗꯒꯤ 38 ꯐꯥꯎꯕ ꯆꯠꯅꯒꯗꯕ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖ꯭य ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯔꯗ COVID-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯟꯊꯔꯛꯂꯕꯁꯨ ꯑꯇꯩ ꯔꯥꯖ꯭य ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯔꯗꯗꯤ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛꯅꯕ ꯃꯟꯇ꯭ꯔꯥꯂꯣꯏ ꯑꯁꯤꯅ ꯈꯪꯍꯜꯂꯤ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯗꯥꯌꯤꯠꯇ ꯈꯪꯅ ꯊꯕꯛ ꯇꯧꯅꯕꯁꯨ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏꯔꯤ ꯂꯩꯅꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯀꯦꯟꯗ꯭ꯔꯅ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯥꯖ꯭य ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯣꯛꯗꯥꯎꯟꯅꯆꯤꯡꯕꯗꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯍꯔꯁ ꯕꯔꯙꯟꯅ ꯍꯥꯏꯔꯤ ꯇꯤꯕꯤ ꯂꯩꯅꯥ ꯊꯤꯡꯅꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯖꯟ ꯑꯟꯗꯣꯂꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯃꯥꯡꯅ ꯍꯥꯏ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯕꯨ ꯄꯥꯛ ꯁꯟꯅ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯉꯥꯛꯊꯣꯛꯅꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯇꯉꯥꯏꯐꯗ꯭ꯔꯦ ꯇꯤꯕꯤ ꯂꯩꯅꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯨꯠꯊꯠꯅꯕ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯪ 2015 ꯐꯥꯎꯕꯗ ꯇꯤꯕꯤ ꯂꯩꯅꯥ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯑꯗꯨ ꯐꯪꯍꯟꯅꯕ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅꯁꯨ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯁꯔꯀꯥꯔꯅ ꯇꯣꯉꯥꯟꯕ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯅꯕ ꯄ꯭ꯔꯁꯇꯥꯞ 3 ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨ ꯂꯨꯄꯥ ꯀꯣꯇꯤ 293 ꯆꯪꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯘꯥꯂꯣꯏ ꯒꯨꯖꯔꯥꯠ ꯃꯙ꯭ꯌ ꯄ꯭ꯔꯗꯦश ꯀꯔꯅꯥꯇक ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯨꯄꯥ ꯀꯣꯇꯤ 40.98 ꯀꯤ ꯒ꯭ꯔꯥꯟꯠ ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯥꯔꯅ ꯉꯔꯥꯡ ꯁꯚꯥꯄति ꯑꯣꯏꯗꯨꯅ ꯔꯥꯖ꯭ꯌꯁꯤꯡ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯌꯥꯎꯕ ꯑꯦꯄ꯭ꯔꯨꯚꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯤꯁꯥꯟ ꯁꯝꯄꯗ ꯌꯣꯖꯅꯥꯒꯤ ꯀ꯭ꯂꯁꯇꯔ ꯁꯦꯝꯕ ꯌꯥꯎꯔꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯟꯇ꯭ꯔꯥꯂꯣꯏꯒꯤ ꯄꯥꯎꯅ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯅ ꯃꯤꯑꯣꯏ 8,950 ꯔꯣꯝꯗ ꯊꯕꯛ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯏꯝꯐꯥꯜꯗ ꯉꯁꯤꯁꯨ ꯄꯥꯎꯆꯦ ꯑꯃꯠꯇ ꯐꯣꯡꯅꯗꯕꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯧꯈꯠꯆꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ COVID-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥस्क ꯎꯞꯄ ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏ ꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯃꯤꯑꯣꯏ 5 ꯅꯧꯅ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ COVID-19ꯅ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 295 ꯁꯨꯔꯦ ꯂꯩꯕꯥꯛ ꯑꯁꯤꯅ ꯉꯁꯤ ꯁꯪꯕꯤꯙꯥꯟ ꯆꯠꯅꯈꯤꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯇꯧꯔꯤ ꯑꯃꯁꯨꯡ COVID-19ꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯦꯝꯕꯔ 1ꯗꯒꯤ 38 ꯐꯥꯎꯕ ꯆꯠꯅꯒꯗꯕ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯀꯦꯟꯗ꯭ꯔꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ